ngasi asi Manipur gi mathauna leiba ningtam lanmi haipau jadonang na aroi ba hip tan khiba numitni British lengak na miot minai tuhat piba amadi taxation gi mayok ta leptuna haktheng nana lalhau kaya sagatuna ningtamba fangnaba kanna honarami North Kasar Hills Manipur amadi Naga Hills ta Naga gi raise ama semnaba honabada mangjil tharmi magna Naga sing khomjinduna British ki mayok ta lalhau kaya rak hanna chathaki British lengak ta khazna thiba lepnaba mahakna kanna honaki jadonang Mahatma Gandhi bu chena thajaba amasung ma ki tung injaba mioi amasu oiki mahak pu saithaduna isai amasu ibirami English ng macamapan kuntrama thogi August kungamapan da Imphal gi Nambul Turel gi torban da jadonang fasi tawrga hatki magna pangthoklam thabak thoram sing tunginduna ningtam lanmi Rani Gaidin liuna makha chathaki Bharat puning kha tamnaba honabada mahak sahi 13 jail da leiki leibak asigi mathauna leiba mapari jadona ngasi aikoi iraktadi leitre adubu miot minai amadi tuhat piraba singi damakta mahakna lanthengna namba sing adudi ngasi su miyamna kawba leitana ningsingnari